ya hapa haibadi complete denture ya semba amadi tara phabagi khudong sabasu MN Smile Dental Care na tawjari karigumba yagi anaba leiba ya sembining mamiyoy singna leksen biraktuna adongi damak thamjari ba khudong sabasing lawbiba yagani akuba marolgi damak contact tawbiyo 8837 035 643 amuktang hana 8837 035 643 khanganjariba MN Smile Dental Care Khongjom Bazar Thoubal District Diamond FM Radio 91.2 Diamond Radio Channel Tharungi makha tarakpada tamina se adomna 7630944377 number ase mutang hanan singjage 7630944377 haiba number asida adomna call tabilaktuna adongi apa vishay khanbigi thoram hallo tabiningba tharam asigi damak adongi radio gi konjeloi Monica Rambamna amuka hana taran okchari akogi studio gi contact number 7630944377 hangdukduna thamjari Tharumasigi ahanba laibok faraba kola lakhotchari hello hello taram lokchari isagi minglai phom khangjagi ai system dagi khalju ngasigi tharumda sarya birakpa adongi apam bisai karamba tasige inkhai na thakpa tv nang na hadi thai ta sai sarya na kudol tamjage tabining badi kana kana hapigani diamond tabi ba khudi maka taja ado sarju se kol phangbasibu ngasi na han boy birabro ngasi na han bane yamna laibok phom numit ama haijibu tare ko hojik sibu kari kari honabiri amni sarju cha ising thongbini bra kai ke honabiri phi thajaram dan adodi isai se nungai tabiro do sarju gi khonjel dagi isai se mati amatang ngangbiragadi tabi yibasing na su hin nungai mathang dai ngang ngai si ha ma phang ni yam pakhati hoi hoi mathang da sore nang biro dudi adomna khoidana khanbirakli bisai singkhai gi konjel da sakli bisai ni thiri nangna kudol tamchari maya punamok taminase Chikla kung pairi vaina tari vanong likang mafam kang datai malang bagal loina tuna mai kai khuding lekta ba funda moi da fa pangwa khangi dare utha famni thiri nan tai dai vu mafam khuding chat laga nana siri malang da chilai chila childa tukli bathajada mafam khudingai nangi thamoy nungna nangi wakhal maranta kaidaivu mafam khuding chatlaga nangna thire nangna kaidaivu thire nangna kaidaivu
ꯅꯨꯃꯤꯅ ꯄꯥꯎ ꯂꯥꯞꯅ ꯂꯩꯕ ꯃꯥꯗ ꯎꯕ ꯐꯪꯗꯃꯗꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯅꯨꯡꯁꯤ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯂꯥꯛꯂꯒꯦ ꯑꯩꯗꯤ ꯂꯤꯔꯝꯒꯦꯅꯦ ꯑꯩꯅ ꯃꯥꯅ ꯐꯣꯡꯉꯝꯗ ꯋꯥꯔꯤ ꯄꯤꯔꯝꯂꯣꯅꯦ ꯄꯥꯎꯈꯨꯝ ꯑꯩꯃꯨꯛ ꯇꯝꯂꯨꯔꯒꯦꯅꯦ ꯊꯃꯣꯏꯅꯕꯨ ꯁꯦꯡꯅꯔꯤ ꯋꯥꯈꯜꯅꯕꯨ ꯌꯥꯔꯗꯤ ꯂꯥꯛꯂꯒꯦ ꯑꯩꯗꯤ ꯄꯣꯊꯥꯔꯒꯦ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯃꯥꯂꯪꯕꯒ ꯂꯣꯏꯅꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯂꯩꯇꯕ ꯐꯪꯗ ꯊꯃꯣꯏꯗ ꯐꯥꯎꯕ ꯋꯥꯈꯜꯒꯤ ꯄꯣꯊꯥꯐꯝꯅꯤ ꯊꯤꯔꯤ ꯅꯪꯅ ꯀꯥꯏꯗ ꯑꯩꯕꯨ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯂꯒ ꯅꯪꯅ ꯁꯤꯕ ꯃꯥꯂꯪꯗ ꯆꯤꯜꯕ ꯏꯆꯤꯜꯗ ꯂꯩꯕ ꯂꯩꯆꯤꯜꯗ ꯇꯨꯞꯂꯤꯕ ꯐꯖꯗ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯅꯤ ꯊꯤꯔꯤ ꯅꯪꯅ ꯀꯥꯏꯗ ꯑꯩꯕꯨ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯂꯒ ꯅꯪꯅ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯣꯠꯂ ꯂꯧꯈꯠꯆꯔꯤ. ꯍꯜꯂꯣ. Hello. ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯔꯥꯝꯅꯣꯛꯆꯔꯤ. ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯈꯪꯖꯒꯦ. Madam, I sapundagi hemantani, madam. Ngasigi ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯝꯕ ꯏꯁꯩ ꯇꯥꯁꯤꯒꯦ? Kanugi akuna manigi thang tomala sakpa romi mettegi mayakta thangim tomang sang sairangba ongdamba nangi tawbodo adu isai ta tajani baita Thagatsare isai khanbirakpa matamda serengba serangba mari chumna hapirakpa aduga isai se kitang sangnaga ngangbiragadi hena nungaigani khanse ado wa kanone thabak ingonda thabak janam ke sum tharamda deja hoi hoi tawni da so jin nungaite mathang jam kare isai sibu tabiningbadi kana kana hapigani awoi dan ge do tabi ba mayam puna maka punna tamin nazarage mada adudi adomna khoidana khanbiraklebi isai mayam punna taminasi akhunba mani film sidagi tomba thangjungi khonjalda romi maitena serengba tomba thangjamna sarangni bisaini nungdamba nangi kumaise haina serri bisai kudol tamjari mayam punna muk taminasi. करिशु खंजादबा नानाइदा करम्बा चांगिनु नाकी करम्बा चांगिनु नाकी nungdambanangi kumhaishe karamba matamda loigawa
ꯌꯦꯡꯅꯤꯡꯍꯨꯜꯂꯛꯈꯤꯗꯥꯔꯥ ꯑꯃꯨꯛ ꯍꯟꯅ ꯃꯆꯨ ꯊꯣꯛꯇ꯭ꯔꯕ ꯄꯨꯟꯁꯤꯁꯤꯗ मचु थोक्रबा पुंसीसीदा नोंदम्बा नंगी उमैशे करम्बा मतम्दा लोइगबा Loikrasanu mapokshe asumna Imkrasanu punsishu tangoigum Nungay bagayit na ba Lai bakshida Marupoy jarage Ashibaga Marupoy jarage Ashibaga Nungdamba nangi Umayshe Karamba matamda loigaba Karishu khangjadaba nanaida Karamba changino nahaki Changino nahaki nungdamba nangi umhaishe karamba matamda संदोक्चरीबा हलो ताबिनिंगबा थरमसिदा थमजरीबा अखोगी मोबाइल नंबर 7630944377 अमुक्तंग हननि सिंगतिके 7630944377 थरमसिगी मखा तारकपा कोलो लकुचरी हेलो हेलो गुड मॉर्निंग मैम गुड मॉर्निंग तराम नोक्चरी इसागे मिंग लेफम हाइबियु मैम भाई तसर बारफोर आ रहा हूँ मुना टीका मजे तराम नोक्चरी ngasiगी थरमदा सरया बिरकपा अदोंगी अपाम विषय करम बतासिगे मैं क्षेत्रीय में विशेष होना सकना इमेजिन श्याम जाना सकें गोपी मेरी सोने रोल सयांग आई लेको लेसा तमले तो ताजे सोदना खुतोल तमजगे इसे से खनबिरकपा मतमदा शेरेंगबा शेरांगबा मरि चुमना हापिरकपा हानिंगाई लितना थागचरी ताबिनिंगबदी कना कना हापिगनी ताबिनिंग मुझे हिमाम हुदो में लेकर जी चंगुम संगीता तेरा तेगिनिका को सब लेबामों बाबो कम लेते मोंथो मों पायल अदुगा हैंगांग में लेकर ये राजेश खुंदाम है वंगो दुगा डायमंड रेडियो ताबे में हम लोग ताबिने जाएगा हापिरिबा म्यूसिंग डायमंड बथवा यावना ताबिरिबा म्यूसिंग आतनी हजिसिबो करी करी होना बिरमबना सुम लैबिरमब्रा कई के होना बिरी हेलो थागचरी अदोमना खुदाना खनबिरकली बेसै खेत्रीमयम बिशेश्वरी खोंजेलदा नवाइतेम सोलेंद्र न सेरेंगबा गोपी कोकना सयांगली बिसैनी तामिनसी आइगी लाइकोल हाइना सेहौरी कुदोल तमजरी मया पुनमुक तामिनसी
Hello. Hello, good morning. Kanglaisan Diamond Thagat Pong Kuchari. Good morning. Taramna Uksari adongi ming laifam habiyo. Ay sarang ko lakshmi bazari nam sanatomba. Iyay taki kambal. Tamna uriwa hay na sutragi naksum konjen tumtang sum kagin bhai tare. Soidana kudol tamjage iyai tage thambal film sidage chitragi khonjel la sakli bisai. Tabi ning badi kana kana happy gani. Tabin je London sigi ning si jaraba. Tanglai sentra purna sum tabin je ningon sakova na lakpo gi iroy na. Tagatsari maya puna dami na bagi tamak kudol tamjage. Isay si mati ang mangangbiragadi tabi basing nasu hay na nungay gani kanjay mati ang tangangbira mo. Isay niyang bazigi isay si mapni bhana bhadra banina Hoy. matang kadana ningon sakova kana ba. Kinado umuraga sum angang jabutare amu warung isari mayam. Hoy hoy matang da soidana ngangbiro isay kudol tamjari. Adom na koidana kanbirak le bisay iyay taki thambal film sidage. Chitragi khonjel da biz group da laishom na serengba Doni haibam na thawai happy le bisay ni tam na uriba taminasi. Chingyagi na pomda ithak hauna pairiba leichil tam na uriba chingyagi na pomda ithak hauna pairiba leichil nang nadot ni baray musiba dai bang dauba fangraba satang pada tanauhan bire di manglanda tanauhan bire di manglanda. Lahina chola balairang kudingda lamdan bakoy mo ondo na lay krabara lay kafan na satli bilairang ni natay do na jatki kangalo ko. Lahina chola balairang kudingda lamdan bakoy mo ondo na lay krabara lay kafan na satli bilairang ni natay do na jatki kangalo ko. Nang nagkay harang bay amoy asin tanig na bilay jagum layta fam kangre wakal gimang landa tawe wakal gimang landa tawe Acik patha jabu ying laga penjaba nongin kau bi ciklani aidi thabal faraba ngasigi ahing sina ngau halle aibu nang tadi wakhalda thap na tam na lay kra
Hello. Hello, good morning, madam. Good morning. Taram noksari ming leifam khangjige. Ando kham la kai degi Shanti. Adong kham ne kai digi Madam Shanti taram noksari ngasigi tharumda sariya birakpa adongi apambi sei karamba ta sige. Yang raga rosanga sakpa kaya thenga chiba matam di sehi phada ore ta bu ta jebi. Mombi I love you haina se hori visai shoidana kudol tamjege. Tabining budi kana kana happy gani. Shanti ne muse thawang cheti la chai degi ise ide ai topusing degi ise bina nonggo herok degi heroji yai bokti gi khogen amni taiman dari ba mayam go blok ta jarage mida. Madam Shanti sa isinga di chabri rabro. Hoi cha cha jaramani mida. Kai mathil chabri no. Iron ga chai. Hoi matam siga chanaba yamna awba injang ni ko. Thagachari ado medang khonjel dagi mati matang ngangbiragadi hena nungaigana khanjai sai se. Hoi mida. Thina ki da matam di sahi phadare nupa thokpa na tau di so udare thonglakka da nanga ni nuksiwa haidare. Thank you mida. Thagachari adomna khoidana khanbirakle bisai Mombi I love you haina se rubishe sigi Roshan amadi Priyanka anigi khonjel da Devita aibamna serengba Tony aibamna thawai hapi bisai ni kudol tamjari taminase. Tungning
ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯦ I love you. ꯑꯁ ꯑꯗꯨꯅ ꯍꯥꯟꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ ꯍꯧꯖꯤꯛꯇꯤ ꯅꯤꯡꯕ ꯊꯨꯡꯖꯔꯦ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯦ ꯑꯩꯁꯨ ꯂꯦꯞꯂꯒꯦ ꯍꯧꯖꯤꯛꯇꯤ ꯃꯄꯨꯁꯤꯕ ꯂꯩꯇꯒꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯕ ꯊꯨꯡꯖꯔꯦ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯦ Hello. Hello, good morning, madam. Good morning. Taram noksari ming leifam khangjage kana ubirabano. Lamjau makha leikaidagi sangchatani madam. Angasigi tharomda sarya birakpa adongi apambi isai karamba tasige. Hangamaru pokhati nawone sakta tarakanu yadraba e pira. Hadi sei tunga. Hoi isai se kitang sangnaga sakpiragadi hena nungaigani khanjai. Isai sibu tabining badi kana kana hapigani. Tabini meje koi lamjau mai leikaidagi aramni nausa ade koi makha leikaidagi rade manitombi thoktomi khomsa khongnem koi khaji tajarage madam. Ado diamond gi tharomda saruya basibu ngasi nahan boibirabra mamangda adamo saruya bikibro. Mamangda yam tawjarambani madam. Aigi phone ji koi stop phok paidra keno. Hoi. Marasida sungya yagida atopa kolara amna tarak paidai. Aduga koi ji stadium dagi di oibuna taba. Adu ngasidi aijo antadi yengkana laibo phaba haigadra. Amu phaujan baita. Hoi hoi ngasigi su sargi numet tungjare ado isai se sukudol tamjarage sargi khonjel dagi amati amatanga sakpiragadi haina nungaigani khanjai. Madam mate khado tawaji sei sakpa kalakar ahibudu aina muku isin dar. Hoi hoi thagachari mathangi da soidana ngangbiro adomna khoidana khanbirakli bisai hangamaru pokaibe film sidagi nangbogi khonjelda herajit naribumna serengba sojitna thawai hapri bisai ni taminasi. tarakanu yadab he pira lamhen malli ko na hak se tarakanu yadab he pira lamhen malli ko na hak se khalluranu yadab he wakhal nangsu hak malli nungsirubagi wajaba pamjerubagi kapjaba khankhe manadi ai hapu oijaba thiba nungsiba Nangi na saksiga nangi wakhal ne khana le pesal sana ni jura nungsibita mugen Danong indi tupi masak phajaba kaidai phangane gene nasak haire khuthi ma kuchu haire tiki na kaidong ne itana ikhiba maye nungshina thamjaba shatam khudangda hakkiba magi mamingna oire ngasidi eknaba
इखिबा मये नुंसिना थमजबा शतम खुदांगदा हखिबा मागी ममिंगना ओइरे ngasidi yeknaba mamal yaudaba punsigum khanbire nangna aibu simatangdi hainingi nafamda tarakanu yadaba he pira lamhen malliko nahak se chат kairaba punsi se mami sham lakle tapna amuk laklaro punsi vasanta naken tha khata oi haure khong chat kairaba punsi se mami sham lakle tapna amuk lakle Sandokchariba Tharomasigi Ariba Kola Lakuchari. Hello. Hello sir. Hello madam. Taram Mukchari Isagi Minglay from Kangsigi Kanao Birabno. Oh madam, hauran kailan dagi nindugam thuidine madam. Yamna laibo faba Sandokchariba Hello Tabining Batharomasigi Ariba Kolani Karambe Sai Tasigi. Oh madam, ojama ngojaugi mayekta khuda komjibana thakpa gulab nangbu ana adugi isaidu thabiuba du tajage madam. Shoduna Kudol Tamjagi Tabining Badi Kana Kana Happy Gani. Oh ahum mari kata hapjage ko madam. Happy. Ai ge puro go diji duga lamsang awal kai de biamsa puro patai rosni thongam gi karang me ka emera ka de gi thongam bo jen sobita adagi di gaino Thiam Ram, adu akoi si jiga si tajarage madam. Tagachari Adomna Koidana Kanbirakli Bisay Kundrakpam Jibangi Konjelda Nongthongbo Mangol Jawgi Mayekta Sakli Bisayni Kulap Nangi Taminasi.
wanglinga Oi mukana lakiba Karamba lairara lamdan kiba Amata watana iduna thamli Akhalgi kalamna thamoy gilamayda Wakhalgi kalamna thamoy gilamayda Gulam nangi Hongdok tabawab Khanglam loi haina khanganu Lam hela binatang Tangoy se kayad wahaliba Kudol tamnun tahan jakiba ise sigalunana hojiki oinadi sandokchariba halo tabining batharam matang asida lusinjari thagajari punamapu tharam asida hobodagi leba phabu tabikhiba tharam asida saruya birakhiba amadi koldi tawbiraklaga phangokdeba singisu mathangi tharam amagi tamak all the best tharam sanduktuna tahan jariba si 91.2 megahertz ta sandukchariba diamond radio gi ahan batharam paringi वी मनंग दिखरा इसे केदा थोले इन्होंने है तमो मी सेम